Wari asi 1812 ki matamgi wari ni. Swiss adventurer amana Arabian desert ta faurga chalame. Johann Ludwig Burckhardt hariba nupa asina desert aduda sum lakpa matamda lambi lamhang neramki aduga achouba nung anigi karakter leiva lambi amada laklamki. Asumna lambi akhuba aduda sum lakpada 1.5 km muk chatlaba matungda lambi adu khara pakthoraki aduga mahangna limestone gi ching aduda fajarkraba structure ama sarga leramba thengnaki. Masigi Southern Jordan da leiva ancient structure asi kanana kari maramgi damakta desert asida saram livazano. Masigi 127 feet wangba amadi 84 feet pakpa structure asi mafam masigi chingi achouba nung asida haklaga sarambani. Ngasi mafam asi Arabic londa al-Khazni havdi sana lupa lanthumgi thampham haina khangnai aduga English tana treasury haina khangnai. Pillar achouba kya mountain asigi makhadagi haklaga samlagi aduga structure asigi mathak waida yamna fajaba saktam kya su haklaga thamnamki. Aduga room amatamna changba achouba entrance amasu leramki. Manungi room asidadi karigumma makhal amatagi design amata hakte sunmatagi nung asigi natural beauty adu khaktamak ubu fangi. Ngasai gi nupa adru mafam asi yamna fazai khanduna lambi aduda makha tana chattuna yenglamki. Asumna sum lakpada mahangna theater gi maung manba miyoi lising taruk mu phamba changadauba structure amasu thengnaki. Masisu singi nung aduda haklaga saramki. Aduga atopa lambi amadana achouba temple gi maung manba structure amasu thengnaki. Mafam sing sida leiramba ruin sing sina takli fasi mafam asi thainagi matamda city gum ama oiraga leirambani hefsi takli. Monuments kya su singi awangba mafam kya da semlamki. Asumna nupa asina miyoi bagi history gi yamna maru oiba ancient city amagi ruins discover toki. Masigi chahi lising ani helava ancient city asi Petra haina khangnai. Adubu city asida matam aduda leiramba miyoi singna kamdongna ising marang kaina phangdaba mafam asida hinglam livazano. Kari maramgi makoina chingi nung asida haklaga structure sing asi saram livano. Aduga khwaidagi maru oiba wahang amana kari maramgi mafam asida city asi semgatlaga amuk kari ki thadoktuna chatkribano haiba wahang asini. India ki khwaidagi pamnaba platform Bejli Sunny Leon amadi Quinton de nongna represent tawba asigi matangda khangminasi. IPL gi matam sida Zilli Games ta iPhone iPad amadi atai fanam thoibi ai. Masida Yamaha bike Realme mobile Apple Watch TV amadi atai fanam leiri. Bejli da sign up tawraga promotion section da promo code RICH88 asi tawraga 100% welcome bonus fangani. Join tawbagi rapid bonus 888 su fangani. Phone Pay Google Pay amadi bank transfer am hekta da deposit su yamna line tawbi ai. Facebook da review tawbada 150 fangani amadi refer tawbada 1000 fangani. Comment apiri billing asida register tawraga bonus claim tawbiyo. Swiss adventurer aduna mafam si ubu matamda mahangna desert ta khunda aduna leramba tribe makhala man ningsinglakhi. Arabian desert ta China, India, Egypt amadi Rome ga silk amadi spices sing trade tawnava tribe makhala ma leirami haina matam kharagi mamangda mahangna takiwa adu ningsinglakhi. Masigi tribe makhala sina makoigi lanthum sing asi jing asigi awang mafamda hutlaga lotsinduna thammi haina mahangna takhi. Greek amadi Roman gi sourcing da masigi tribe makhala si Nabateans haina khangnai. Makoisi sahi lising anigi mamangda desert ta 10 khalaga laiba nomadic tribe mama oina maming chatpa tribe kanglup amani. Adubu masigi 10 khalaga laiba miyoi kanglup asina Petra guma fajakharba city asi kamdongna semlam livazano. Swiss adventurer aduna city asi hek discover tawkhibadagi prithivigi mipum khudingmangna khangnaba horakhi. Asumna tongan ba mafamdagi archaeologists amadi historians kya laktuna masigi ancient city asi bu study tawkhi. Tasengna 127 feet wangwa posak ama sava adusu nungda haklaga semba haibsi araiba isamsama thabak amadi natte. Masi sanaba honabada workers singna temporary structure kharadi soidanamaki saramgani. Ngasi su building gumba sabada saribadugi akoibada una natraga wana semlaga workers singi thabak supam semlivaduni. Adubu treasury asi khang natana Petra gi ata structure singsu sab manana kamdongna saramlivano haibagi sabsaba evidence amata phanglamte. Asumna matam koina research amadi study kya tawruba matungda researchers singna sahaba loislamdaba structure ama Petra da leramba thengnaki. Thengnari ba structure asi sumdagi mathak waigi jaga adu oigini hena phongdoki aduga makhagi saruk aduna semba loislamdaba oigini hena phongdoki. Masina taklibasi Nabatean singna kariguma ma sahaba matamda mathaktagi hauruklaga makhada sumsum kumthara I haibsi takli. Asumna treasury asi sahabdasu makoina mathakta kakhalaga limestone gi nung asida horizontal safa ma tokthoklamai. Safa du lepnaga makoina nung aduda design sing adu haklaga makhada kumtharai.
असुमना तंखाई यरकप मतमदा मथक्ता तौखाइरकपगी नुंग अदुना मखादा पैरगा थमलगा मदुदा लेबलगा अमुक साबा असि यामना लाइना लोइसिलि हाइना फोंदोखि मसिगी साबगी मोंगसि अतै थेंगनकिबा एंशियंट सिटीसिंगदा अमुक्ता थेंगनखिद्रिबा मोंगनि नबाटेन सिंगना पेट्रादा मखोइगी मयेक्ता इवा स्ट्रक्चरदि खरा खक्तमक थमलमखि सुमदगी मफम अमा अनि खक्तंगदा आरामयेक्ता इवा स्ट्रक्चर खरा थेंगनखि मसिगी मयेक अमदि लोन असि जीससकी मतमदा मिडल ईस्ट सिजनरंबनी स्ट्रक्चर अमदा इरंबदा मसिगी तुम मसि सेक्रेट ओइबा तुमनि अदुना मनुंगदा यावरिबसि कैदौनुंगदा लौथोकलोइदबनि हाइना इरमखि अदुबु चेम्बर अदुगी मनुंगदा येंगलुबा मतमदा रेक कुमगी मोंग खरा नत्तना अतै अतोपा करिसु लेरमदे रेक अदुगी मोंग अमदि साइज अदुगी मतुंगिना मसि असिबा हक्सांगसिंग थमफम ओइगनि हाइना फोंदोखि अदुना मफम असि मखोइगी असिबा फुमफम ओइगनि हाइना थाजनखि पेट्रादा मसिंगुम चेम्बर असि जनिपानमुक हेना थेंगनखि मसिंग असि असुकि मतिक यामना सिटी असि मोंगफम ngakta ओइगनि हेना थाजनखि अदुबु रिसर्चर्ससिंगना कोना थंगदा मफम असिदा अहिंगबा मियोइसिंग लेरमगी एविडेंस क्या फंगलकपदगी मफम असि मोंगफम खक्तंग नते हाबसि खंगबा ngamखि मखोइना थेंगनखिबा लेफम अदुगी साइज के मतुंगिना मफम असिदा मतम अदुगी गोल्डन पीरियडता मियोइ 20,000 दगिना 30,000 फाउगी मनुंगदा लेरमगनि हाइना फोंदोखि अदुबु डेजर्ट असिदा मियोइ 30,000 मुक्सी कदाइदगी इसिंगना हिंगलमलिबजानो मसिगी वहंग असिगी पाउखुम असि पेट्रागी ग्रेट टेम्पल हाइरिबा स्ट्रक्चर असिदगी क्लू अमा फंगबा ngamखि मफम असिगी लाइमाइदा मखुन खरा थेंगनखि अदुगा मसिदा मतम अदुदा इसिंगुम्बा चेलमबगी ममी तारमखि असुमना एक्सपर्टसिंगना जीपीआर हाबदि ग्राउंड पेनेट्रेटिंग रेडार सिजनदुना स्कैन तौबु मतमदा मरु ओइबा क्लू अमकसु फंगबा ngamखि जीपीआर गी रिजल्टदा टेम्पल असिगी फ्लोर दा पाइप कुमगी मोंगदा मखुल असि नेटवर्क अमा ओइना फनायाम लेरम थेंगनखि मसि हौजिकी मतमदा युम अमा साद्रिङैदा फ्लोर अदुगी मखादा प्लम्बिंग वर्क हाना तौबा अदुगी मोंगनि मसिगी एविडेंस असिना पेट्रागी लेनुंग असिदा अंडरग्राउंड वाटर नेटवर्क अमा लेरमे हेबसि ताकली अदुबु मसिदा मुक इसिंग असि कदाइदगी लाक्लिबजानो हौजे हौजिकसु मफुम अदुगी लोकल सिंगना सिजनबा आयन मुसा कौबा अंडरग्राउंड वाटर सोर्स अमा लै अदुबु मसिगी मफुम असिदि पेट्रागा किलोमीटर 9 मुक लापनरिबनि अदुना आयन मुसादगी इसिंग असि लौबो ओइरगदि कमदौना किलोमीटर 9 मुक्सी इसिंग असि नाबाटेन सिंगना पेट्रा तमना पुरकलिबनु मसिगी पाउखुम ओइना ट्रेजरीगी अखुबा नुंग मरक्ता क्लू अमगसु फंगबा ngamखि मफम असिदा पाइपलाइन गुम अमा लेरमबगी ममी मयेक सिंगना तारगा लेरमखि पाइपलाइन असि मतेक मतेक समलगा सेमबदा समफम अदुदा इसिंग खरा मखैदि अदुम लीक ओइगल्ले अदुबु डेजर्ट असिदा इसिंग असि यामना तांगमना नाबाटेन सिंगना पाइप असिदा लीक ओहेलमगनि हाबसि रिसर्चर सिंग अदुना थाजरमदे सुमना लेबा पाइपलाइन अमदा इसिंग चेनबा मतमदा एयर पॉकेट मसा मसा सेमे अदुगा पाइप अदुगी मनुंगदा प्रेशर फॉर्म तौवे मसिना इसिंग चेनबगी चांग असि हंथहले अदुगा लीकसु ओहेले मसिगी मतुंगदा हाइड्रो इंजीनियर्स क्या एक्सपेरिमेंट क्या तौरमखि अदुगा करिंगबा पाइप असि चुमना थमदबिदा 4 डिग्री मुक पहेलगा थंबा तारगदि पाइप मनुंगदा एयर पॉकेट असि सेमलो हेना फोंदोखि मसि खंगनतना इसिंग चेनबगी चांगसु कनखलकनि अदुगा पाइप अदुदुगी इसिंगसु लीक ओहेलो हेना फोंदोखि असुमना पेट्रादा लेरंबा पाइपलाइन की ममी अदु एक्सपर्ट सिंगना स्टडी तौबु मतमदा चपचाना 4 डिग्री मुक पैरगा लेरमखि सिना ताकलिबसि अखोइना खंगबा कुइद्रिबा मसिगी साइंटिफिक प्रिंसिपल असि नाबाटेन सिंगदि चही लिसिंग अनिगी ममांगदा खंगलम ले हेबसि ताकली असुमना मखोइगी इसिंग पुबगी स्ट्रक्चर सिंग सना नाबाटेन सिंग असि हाइड्रो इंजीनियरिंग की मास्टर नि हेबसि मयक सिंगना ताकली अदुगा पेट्रागी इसिंग असि आयन मुसादगी खक्तंग सप्लाई तौबु नते चिंगथक्तगी लाकपा फ्लश फ्लड सिंग इसिंगसु मखोइना सिजनै ngasi mafam asida flash flood asi yamna toina thoi flash flood habsi khanghodna atenma matamda isingi chang hangalakpa adubuni masi nong yamna kanna chuba adugumna thokalle masigi flash flood asidigi ngakthongna ba nabaten singna petra gi mafam tonga tonga masingda ancient dam kasu saramki petra gi mafam asida masingba ancient dam asi manga muk thengnaki aduga dam asigi wall asi chahi lising ani helaba fawbada kaimta ateka yaudna hojik lebisu yauri dam singa sina ising store to bukhang natana city du ising na thumbaragisu ngak thokhale hojik phawbada ikoina nabaten singi khangbangam lipsi makoina China India Egypt amadi Rome ga threat tognarami habisni makoi gi nungda haklaga structure kya sembagi mahesi prithvi gi atai mafamda amukta thengna khitri aduga makoi gi water system gi engineering asisu thaina gi matamuda asuki matik saukhali habi ai dubu wahang amana city si kari manam gi abandoned place oikhirbano habisni city asida leramba mioi 30,000 muksi kari maram gi mafam si thadok laga chana khiribano
Ancient record amagi matungina year 363 da yamna kanba earthquake ama thoki haina iramki. Aduga Petra city asidasu earthquake kumna ate akai thohanba oigedauba structure khara leramba thengnaki. Aduna masigi earthquake asina Petra gi structure kya mangta khanba amadi dam kya su kahen kiba oigine haina phongdoki. Dam adu kaibdagi store tawraga thamlamba ising adu city da loina chentharakbu oigine haina phongdoki. Asumna Nabarian singna chahi kya changna sakhiba city asi ising aduna loina chenthakiba oigine haina phongdokli. Aduga hojik leheroiba structure singasna ate akai ngaktane haina phongdoki. Asumna city sida thaknaba ising natraga ising punaba system su amatta leitre. Mafum asida laklamba trader singsu atopa lambi amada loina chana kiduga city asigi meo singsu tapna mafum asi thadoktuna chanaki. Petra si 1985 da UNESCO na World Heritage Site oina lauthoki. Adomna karigumba Indiana Jones and the Last Crusade hariba movie si yengbiba taragadi maduda yawba Holy Grail temple adu masigi Petra gi al khazni asni.